Punopu Kurumjari. The underwater or submarine aircraft carrier I-401 adugumba submarine ama maduda 4.5 tons haibadi 4,500 kg lumba bomber aircraft plane ahum puduna ising manungda luppaga chatpa ngamba lena atopa leba amatagi radar da detect tohandana lona tumna yeknaba enemy nation ki border fawa lansinduna makoi gi mathakta plane dagi air attack toba ngammadaba lenana magi fuel capacity asi cam carry toba yaga hababu amuktang full refill tawu matamda masina ising manungdagi sungpau phawgattabida prithvi pumbasi koina chatpa phawba ngamgadawa adugumba submarine amagi warini masigi video asi tasengmani 1944 da hariba revolutionary technology asi Japan prithvi pumbada reveal toki utki masina US amadi Germany na chingba giant superpower laibak sing phawba kaiba piki loinana hariba myam asi supnagi Rajasthan mukmak chawba laibak amana supnagi chehi ongi manungda mai pakna puthokpa ngamki hariba matamduda technology lamda Japan bu namthanaba kanasu leitri haibi yai European power singna Japan bu matam pumbada outsider amoin lorami outsider ama oijaragasu matamduda asigumba modern technology asibu develop tauki hariba matamasi ICBM intercontinental ballistic missile phawba leitring matamni ICBM habidi continent amadagi continent amada kapyaba asanba makalgi missile sing puthokting matamni kudamoina Japan dagi launch toraga US Germany tana kaptuna attack tawba yaba makalgi missile sing matamduda leitri adubu Japan ge sigumba submarine sigi matengna Japan US or UK na chingba enemy nation singda line attack tawba ngamgadoribani matamduda atai lebak singda aircraft carrier leitabadi natte leirami adubu kenaribasi amana ising mathaktani chatkadoribasi aduga amana ising manungda chatkadoribani masida hangba yaribasi Japan kari karamba technology sinaduna masibu undetectable oilibano haibasini loinana makoina karamba material sing sinabajano aduglum khraba weight adubu puduna ising manungda chatpa ngamliba surprisingly masigi history asisu yamna ngakpa weird and exciting oi masigi chahi amagi matung 1945 ta Japan gi I-401 submarine amadi US ki segundo submarine ga mayonarami Japan gi maikaida tanja fangki US ki submarine adubu miko amada thugaiduna tumhanbagi adubu madudi thokide masigi mohta US na makoigi technology adubu capture tauki fajinki loinana masigi chahi amagi matungda Japan gi submarine adubu destroy tauki thugaiduna manghanki loinana hairiba technology adubu matam chuppagi oina rosunduna dumak thamki ngaglibadi US na hairiba advanced technology adubu sinaduna nauna sabagi mohta madubu destroy tawduna manghankribasina kari gino haibasini hariba wangsing asi pahung phangnawi damakta hojik history da khara mu laksi hariba underwater submarine aircraft carrier gi idea asi han boina Germany haudoki 1914 First World War matamdu lebak haji nation pumba si maikai ani tongna leinakhra matamni nakala madana Central Power Germany Austria Hungary and Turkey aduga nakala maromdana mu Allied Forces France Great Britain Russia Italy Japan amadi USA matamdu Japan amadi US friend oirami war asida Germany na atai Allied Force ki nation lebak singdadi attack tawba ngamlami adubu makoiga Britain aniga gi marakta leiba 650 km sangba English Channel asina maram oiraga Britain da attack tawba haibasi yamna awaba moirami maramdi attack tawnaba makoigi plane sing paisinba matamda plane gi ahoba makol na maram oiraga British Army na mangjawnona alert oiraga leikhibana changbada awaba kya mayonarami masina maram oiraga Germany na dugumba technology ama saba pamlami makoi Britain gi border fawalo na tumna detect tawduna changba yaba aduga madudagi attack tawba yanaba aduna masigi damakta Germany na yamna unique oiba strategy ama semlami madubu surprise plan attack haina korami masigi damak makoina submarine ama lauduna maduda fighter plane ama bu mathakte attach tawba yana umongda semba makoigi plan di submarine na tumina ising manungda chattuna Britain gi mana yorokpada plane adubu paikhatuna makoida surprise attack tawba yanabani masi waragadi Britain na defend tawnaba hana sem sarga lebigi chance yamna nemlani sini asigumba Germany gi unique strategy asidagini malemda hanba oina submarine aircraft carrier asigi idea asi create tawkiba lakiba si masi maromda yamna faba strategy amani adubu asigi strategy asi war gi matamda tasingna work tawbujala
ꯃꯗꯨꯗꯤ ꯑꯣꯏꯔꯝꯗꯦ ꯃꯔꯝꯗꯤ ꯋꯥꯔꯒꯤ ꯃꯇꯝꯗ ꯁꯨꯞꯅꯒꯤ ꯑꯦꯌꯔ ꯐꯣꯔꯁ ꯈꯛꯇ ꯅꯠꯇꯦ ꯑꯦꯛꯇꯤꯚ ꯑꯣꯏꯔꯤꯕꯁꯤ ꯁꯤ ꯐꯣꯔꯁꯦꯁꯁꯤꯡꯁꯨ ꯆꯞ ꯃꯥꯟꯅꯅ ꯑꯦꯛꯇꯤꯚ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ हाईली टेंस होइबा सिचुएशन असिदा करिगुम्बा जर्मनीना येक्नाबा लेबाकसिंगदा लोन तुमना यौरगसु मदुदा एटेच तौरिबा प्लेन अदुदी इसिंगी मथक्ता लेबना मदु लाइना डिटेक्ट तौगनी हाइबदी पूरिबा प्लेन अदुदी इसिंगदा लुप्पगा पुबा यारमदे लोइनना मतमदुदा सबमरीन सिंग असि स्टील मोडसु यावरम नते अदुना येक्नाबगी राडारदा सबमरीन अदुसु लाइना डिटेक्ट तौगी चांस वांगी हारिबा मरमसिंग असिना अनफॉर्चुनेटली जर्मन असिगुम्बा यूनिक स्ट्रेटेजी असि लेना फर्स्ट वर्ल्ड वार दा माइथीखी अदुना मखोइगी डिफेंस की पोचै खुदिमा एयरक्राफ्ट कैरियर याउना यूएस ना कैप्चर तौकी फाजिनकी मसिगी मतुंगदगी यूएस सु मखोइगी अंडर वाटर एयरक्राफ्ट कैरियर साबगी थौ पाखत पहोकी तसेंगबदी जर्मनी गे असिगुम्बा यूनिक टेक्नोलॉजी असि उबदा यूएस यामना इंप्रेस ओइकी अदुनानी मखोइना मखोइगी ओइबा सबमरीन एयरक्राफ्ट कैरियर साबा होखिबसिसु लोइनना यूएस ना मदुदा यावरिबा अवाटपा खुदोंचादबा सिंग अदुबु सेमदोकनबा कन्ना होनरमी मरमदी मखोइना खंगी इसिंगी मथक्ता प्लेन अदु सबमरीन पुदुना चटपा तारगदी येंगनबा लाइना डिटेक्ट तौगनी हाइबसि अदुना मसिदगी आक्थोंगनबा यूएस ना मॉडिफिकेशन क्या अमसु तौरमी मखोइना सबमरीन दा हैंगर हाइदी गराज कुंबा स्ट्रक्चर अमा सेमलमी मदुदा प्लेन अदुबु हापतुना लॉक तौरमी मसिगी मतुंगदगीदी असिगुम्बा सबमरीन असि तसेंगबा अंडर वाटर एयरक्राफ्ट कैरियर अमा हाइबदु ओइरखी अदुबु हौजिकसु प्रॉब्लम अमदी अदुमक फेस तौरमी मदुदी हाइरिबा सबसिंग असिदगी लोन तुमना प्लेन सिंग अदुबु लॉन्च तौबदी यारमी अदुबु मसिबु रिकवरी तौबा हाइदी अटैक तौरगा हलक्तुना सबमरीन दा अमुक लैंड तौददी इम्पॉसिबल ओइरमी मरमदी इसिंगदा सबमरीन अदु तावरगा लेबना मखोइगी डेक फंपाक अदु स्टेबल ओइदबा मथक मखा थोक थोक नोंबा इसिंगी इथदि पोंग मरम ओइरगा अदुना प्लेन गी लैंडिंग गी दमकता मदु अनस्टेबल याम ओइरमी अदुना असिगुम्बा पिकपा हाइगद्रा मेजर हाइगद्रा मसिगी डिसएडवांटेज असिना मरम ओइरगा यूएस ना एयरक्राफ्ट सबमरीन गी आइडिया असिबु ड्रॉप तौकी हाइबदी यूएस अमदी जर्मनी गुम्बा अचौबा टेक्नोलॉजिकली एडवांस यामना ओइरबा लेबाक अनिसी मखोई लेवल दा हाइरिबा प्रोजेक्ट असि पाइखलाब मतुंग कानाद्रे खलदुना मसिदगी माइ लेरमी तोकथोकलमी असिगी मतुंग सेकेंड वर्ल्ड वार दा मुक लाक्सी अमरोमदा जापान दी लेबाक अनिसिगी फेलियर अदुबु उसिनदना मखोइगी असिगुम्बा अंडर वाटर एयरक्राफ्ट कैरियर टेक्नोलॉजी असिदा याम कन्ना मतम अमदी कोक थादरमी सिना तागलेबसी असिगुम्बा टेक्नोलॉजी असि सानाबा जापान यूएस तगी हेना फबा आइडिया लेरबजाला नत्रगना मसी जापान की हिस्ट्री दा ख्वाइदगी पंगबा डम्बेस्ट डिसीजन अमरा हाइबसिनी मयामना लोइना खनर वाफमनी जापान सेकेंड वर्ल्ड वार दा माइथी की हाइबसिदी अदुना मयामना खलंबा याय मसी मखोइगी डम्बेस्ट डिसीजन नि हाइना अदुबु तसेंगबदी मदु नते वर्ल्ड वार 2 की मतमदा जर्मनी की पांदम असी यूरोप पुंबबु मखोइना कंट्रोल तौबा सिनी अदुगा अमरमदना जापान की ओइना एशिया पुंबा सी मखोइगी कंट्रोल मखादा थंबा सिनी अदुबु प्रॉब्लम अमदी मतमदुदा एशियन रीजन के आदा यूएस की इन्वॉल्वमेंट असी यामना कंसिलखिरमी अदुना एशियन रीजन दगी यूएस की इन्वॉल्वमेंट असिबु लोकथोकिनबा जापानना यूएस की हवाई आइलैंड लेबा पर्ल हार्बर हाइबा यूएस की नेवल बेस असिबु दिसंबर 7 1941 दा अटैक तौकी असुमना होकी यूएस अमदी जापान अनी की मरक्ता फुल फ्लेज वार अटैक असिगी मतुंगदगी जापान दा यूएस ना अटैक तौरकद्रा हाइबगी अकीबा अमा दुमक लेरमी अदुना यूएस की अटैक तगी ngaktongnaba मखोइना अटैक तौरक्ट्रिंगादा जापान हाना ऑफेंसिव अटैक तौनबा सेम सारमी अदुना जापानीज नेवी की एडमिरल सोरुको यामामोटोना सेक्रेट अंडर वाटर एयरक्राफ्ट कैरियर 19 सानाबा प्लान तौकी लोइनना मखोइबु क्लास 1 400 सबमरीन्स हाना मिंग थोनकी मतंग सिदा यामना ngania ओरिबदी जापान गा यूएस का यंगनबा होरखिबसी 1941 दगिनी जापान ना पर्ल हार्बर दा अटैक तौरबदगी अदुना मखोइ मसाबु कंजनबगिदमक्ता जापान सुबनगी चही अहुंगी मनुंगदा I-400 सीरीज की सबमरीन बु सादुना इवन इसिंग थादुना सी ट्रायल फाव होकी हाइबदी जापान सुबनगी चही अहुंगी मनुंगदा यूएस जर्मनी गुम्बा चो लेबाकसिंगना मपुनसिगी तौबो ngamlamdabadu मखोइना थबक ओइना पांथोक्तुना उतकी अदुबु मसी कमदौननो हाइबसिनी जापान की माइंडसेट असि यामना क्लियर ओइरमी मदुदी मसागी असोइबदगी सेमदोकपगी महत्ता मिगी असोइबदा नैनरगा मदुबु मखोइना सेमदोक सेमजिन केया तौरमी मखोइना यूएस अमदी जर्मनी की सबमरीन सिंगदा असोइबा अवाटपा फीचर सिंगबु येंगदुना मखोइगी सबमरीन सिंगदा अनोबा सिस्टम नत्रगना टेक्नोलॉजी
technology sinaduna upgrade kaya amasu torami kudamoina makoigi submarine carrier adubu yengnaba singdagi ngakthoknaba maruoiba modification ani torami hanbada makoigi submarine sing aduda anequate coating sinthungna torami hairiba coating asina makal khudimaki sound wave singbu absorb tawnabani chupsannabani masina enemy gi sonarna subsing asibu detect tawba ngamdanabani Anisuba modification da normally war gi matamda ising manungda magnetic mine sing asi sisinai submarine dagi ngakthonaba aduna karigumba submarine singna mine sing asigi manakta naksilakpa matamda submarine gi magnetic field bu detect tawduna pokayanduna submarine bu thugainabani aduna masigumba asidagi ngakthonaba Japan na makoi gi submarine sing aduda demagnetizing cable sing yetlami masigi cable sing asida current ki matingna submarine gi magnetic field bu hanthanduna mine sing dagi ngakthokpa ngamlami hairiba modification sing asina maramoraga Japan gi underwater aircraft carrier sing asi undetectable as well as well secure soirami adubu masibu undefeatable maithiba piba ngamdaba ama oilebasidi makoigi unique oiba ability amanani madudi hairiba carrier sing asi amukta plane ahum punna puraga chatpa ngamlami plane sing asibu punabgidamakta subs ki mathak thangba sarukta cylindrical shape ki aircraft hangar ama yawami maduda Aichi M6A1 bomber aircraft ahum yam line hap yarami manung da hapa channaba plane gi masasing adubu folding taw su yana mongda design tawrami loinana hangar adubu log taw matungda isingda luptuna enemy ga naksalak matamda launch tawba yarami plane sing asibu launch tawgi process asisu yamna laina semlami akoina nauri kapa matamda maningda chinglaga kapa adugumna masidasu steam cylinder sinaduna pressure wangkalalaba matungda pressure adubu release tawduna haidi thadoktuna plane adubu take off tawda laina tolami sina habadi matamduda Japan perfect weapon ama sarami madubu kanamatana detect tawba ngamdaba loinana water mines ki mateng nasu thugaiba ngamdaba loinana makoigi underwater aircraft carrier sing adu asukimatik chawrami US ki submarine singa compare taw matamda makoigi saruk ama makha hena chawrami aduna landing tawdasu ka hena problem leiramde adubu matang sida hangba yaba maruoiba wahang amadi Japan na matamduda sigumba highly advanced oraba submarine su leire loinana attack tawnabagi strategy su leirabani adubu kari maramdagi Japan na matamdugi yamna advanced oraba sub asibu sinna khidriba loinana war su maithi kribano haibisini well masigi technology asi Japan na sinabagi tanja fangkide maramdi war da thokiba maruoiba major event anina maram oraga Japan plan pumba aremba taki Japan bu ahan boina na suhan kibasi 1942 dani Midway Island da Japan amadi US lantheng na ki masida US na Japan bu sathina maithi ba piki amang atake ama yauki masigi recover forward tawba loidringai thangnaba chahi April 1943 da Japanese Navy da anoba chaitheng ama muk mai unaki US ki attack amada Yamamoto Japan gi secret submarine singbu sana order pikiba haidi project adugi mastermind sikirami hariba incident ani sidagi Japan gi submarine aircraft carrier project adu delay tawba thintaba horaki makoi ki original plan tokiba submarine tripan sagadaba adugi manungda sumnagi manga khak officially approved tawraki loinana madugi manungda sumnagi ani khaktamak sabloiduna ready de lerami subnagi submarine anina achauba nation laibak amada attack tawba haibasi courage hadi yamna thauna leiba changi adubu masida Japan maithiki 25 July 1945 ta Japan gi hairiba aircraft carrier submarine ani adu US naval base Ulithi Island da attack tawnabagi damakta khongsan bhoraki adubu makoina mafamdu yodringai message laki madudi makoigi lebak Japan US ta unconditionally surrender tawre haibagi paw asi masigi maramdi aina hairudrogasu Hiroshima amadi Nagasaki da thadakiba atom bomb tawrakiba nuclear attack aduna maramoraga Japan surrender tawba taki message adu phangbaga submarine ani adu mamai leiduna Japan da mohalaki asumna makoina halakpagi lambida incident ama mukthokki masina maramoraga Japan gi khwaidagi latest amadi advanced weapon underwater aircraft carrier Malem pumbada han boina khangnarki makoina halakpagi lambida I-401 submarine ama US Navy gi submarine amagi radar da soibadagi detect tawraki maramdi I-401 gi commander Tatsu Nosuki Arizumi da message phangami madudi atai lebaki submarine sing hek thengnabaga madu ubaga attack taw haina order lerami
aduna US ki sub adubu hek ubaga makhoi gi weapon chuklai pumba US ki sub aduda target tawduna ready de lerami siga chap manana US ki submarine aduna su makoi da target tawduna leiki adubu tanja aduda Japanese high command gi commander Arizumi da condition amate yauduna surrender tawnabagi order piraki sumna US na I-401 aircraft carrier submarine asibu kudum chansinki habadi Japan gi secret weapon malem pumbada khanglaki loinana madu hauji US ki makutta leire masina maram oiraga world gi nation pumbana Japan gi asugumba secret weapon asigi demand hengalaki asigi maroiba maramdi asigumba technology asibu sana bhonabada achoba powerful nations like US Germany na chingbaleba fawba mighty khrabani adu pikraba Japan gumba lebak amana supnagi chehi ahungi manungda masibu mai pakna saduna landa sinaba yanaba fawba sem saduna thamlamlabani aduna Russia na su haiba submarine asibu pinaba US da request tawlami masigi technology amadi design bu study tawnabagi damakta matam sida US na kari tawkiba US na haiba sub asibu thintadana thuwaiduna mahan khirami US ki matongina asigumba technology asi highly modern oibana masi makoi gi competitor singda piki baibasi tungda makoi dasu yamna chauna kaiba orakpa yai haibasini masina maram oraga Japan gi I-401 series asi last underwater aircraft carrier amasu oiki Prithvi pumbagi oina Japan gi matungda country amatana masigi technology asibu sabsungam kide aduga kanamatana sanaba try su tawkidre masigi matungdagi lebak amatana asigumba underwater aircraft carrier sing asibu sinabasu pamna kidre masigi maroiba maram ahum leiri ahanbada hariba submarine sing asi second world war matamgi American submarine sing dagi saruk ama makai hena chawrami aduna masi sing matakta phawatpa matamda US ki sub sing dagi matam changbagi chang asi saruk ani thongna 2 times oirami ani subada masidagi plane launch tawagi complete process asi 45 minute lom changami haibadi hariba submarine kanamatagi radar da detect tawdana wall pumba koiba yawa loinana masibu sabada yamlaba senpham kayama changna saraba asi 45 minutes ki oina fully exposed tawgani madada yeknabana attack torokpa yabagi kunung thingningai yam chauna leiba duga ahum suba maramda 1960s ta US na lona tumna attack tawba yaba loinana asigumba submarine asidagi hena nauba hena Sathiba missile system intercontinental ballistic missile ICBM gi technology asi develop tawki masi yumda famna any country amada line attack tawduna manghan tahanba ngamba missile gi technology amani aduga submarine aircraft carrier ga compare tawbada hariba missile system asibu sabada su ka hena lairami loinana masibu deliver tawda su yamna laiba moirami aduna World War II gi matamda Khwaidei modern and advanced over technology du matamgi matungina makha tarpa sahi singdadi chanadaba irrelevant oirakirami masi technology khadimaki oina adumak thoi chokolapi matungina revolution on badum lakpani anuba technology amana hanagi ariba technology amabu mohsin baibsidi adubu panbe aba point di Japan gumba India gi saruk mapan thopagi amarom tamak chawba lebak asina soba superpower lebak singna fawba tawbangam dawa thapu makoin laina pangthoki baibasi yamna matau tamjaningai ni loinana technology gi lamda Japan ngasi su world da mangjin thana adum chali koigi yum da sinariba maming leraba electronics appliances ayamba Japanese company singi oiri hangbaya wangdi World War II gi matungda pura lekha taroraba apikpa Japan gumbaleba amana ngasi any field da technology da waigera development da waigera world da mangjin thari tawbangam da leite makoina ngamlaga world gi 7 largest country ama wariba India na kari gi tawbangam dribano haibasini lebak asida resources marang kaina lei brilliant mind genius kyam su leiri manpower su lei Hojik top 10 foreign companies singi manungda taruki CEO amadi founder di Indian sing oiri US UK Canada na chingwa mafam singda Indian singna top position da leiri samna harabada atop lebak sing Indian singi brand use tori siznari haibani adubu India dadi asigumba anoba innovation asi amata putokpa ngamde asigumba advanced technology sing karigi saba ngamdribano haibasini atop lebak sing made in India gi product sing use tawdribasina karigi masigi oiba aba maramsi aikogi mindset asini loinana aikogi system asigi su asoibo oigani haina khalli ai oinadi asuk chawkhala matamsida India da ngasi su jat bijat dharma caste system reservation system somda tawlere politics corruption mayam am laikre haidana kanade aduna chawkat khokthangi matang asidi
ꯑꯩꯈꯣꯏꯅ ꯖꯄꯥꯅꯤꯁꯁꯤꯡꯗꯒꯤ ꯇꯝꯖꯅꯤꯡꯉꯥꯏ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯃꯇꯥꯡꯗꯁꯨ ꯈꯨꯗꯝ ꯑꯣꯏꯅ ꯔꯤꯁꯦꯟꯠꯂꯤ ꯖꯄꯥꯅꯤꯁ ꯀꯝꯄꯅꯤ ꯑꯃ ꯑꯣꯏꯔꯤꯕ ꯇꯣꯌꯣꯇꯥꯅ ꯊꯥꯎꯒꯤ ꯃꯍꯨꯠꯇ ꯏꯁꯤꯡꯅ ꯍꯥꯜꯂꯒ ꯊꯧꯕ ꯌꯥꯕ ꯀꯥꯔꯒꯤ ꯏꯟꯖꯤꯟ ꯐꯥꯎꯕ ꯄꯨꯊꯣꯛꯈ꯭ꯔꯕꯅꯤ ꯃꯁꯤ ꯋꯥꯔꯜꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯦꯃꯁ ꯑꯣꯏꯔꯤꯕ ꯀꯥꯔ ꯇꯦꯁꯂꯥ ꯏꯂꯣꯟ ꯃꯥꯁꯀꯤ ꯑꯗꯨꯒꯨꯝꯕ ꯏꯀꯣ ꯐ꯭ꯔꯦꯟꯂꯤ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯀꯥꯔ ꯑꯁꯤ ꯐꯥꯎꯕ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯁꯤꯅ ꯐꯖꯅ ꯃꯥꯏ ꯄꯥꯛꯄ ꯇꯥꯔꯒꯗꯤ ꯂꯣꯏꯅꯅ ꯏꯁꯤꯡꯅ ꯆꯂꯥꯏꯕ ꯇꯣꯌꯣꯇꯥꯒꯤ ꯒꯥꯔꯤꯒꯤ ꯏꯟꯖꯤꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯅꯤꯡꯕ ꯏꯟꯇꯔꯦꯁ ꯂꯩꯕꯤꯕ ꯌꯥꯎꯔꯒꯗꯤ ꯀꯃꯦꯟꯇ ꯊꯝꯕꯤꯔꯝꯃꯨ ꯃꯁꯤꯒꯤ ꯇꯣꯉꯥꯟꯕ ꯗꯤꯇꯦꯜꯁ ꯚꯤꯗꯤꯑꯣ ꯑꯃ ꯑꯣꯏꯅ ꯁꯦꯝꯖꯔꯛꯀꯦ ꯀꯔꯝꯅ ꯋꯥꯔꯛ ꯇꯧꯏ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡ ꯑꯗꯨ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯁꯤꯟꯖꯒꯦ ꯚꯤꯗꯤꯑꯣ ꯑꯁꯤꯅ ꯑꯗꯣꯝꯗ ꯑꯅꯧꯕ ꯈꯔ ꯈꯪꯖꯤꯟꯕ ꯅꯠꯇ꯭ꯔꯒꯅ ꯀꯥꯟꯅꯕ ꯈꯔꯗ ꯑꯣꯏꯔꯁꯨ ꯄꯤ ꯍꯥꯏꯅ ꯈꯟꯕꯤꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯃꯇꯨꯡꯗꯁꯨ ꯀꯥꯟꯅꯔꯕ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯔꯕ ꯚꯤꯗꯤꯑꯣ ꯇꯣꯄꯤꯛ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯄꯨꯝꯅꯃꯛꯄꯨ ꯇꯥꯁꯤ ꯈꯪꯁꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ